Welcome back, my beautiful listeners. Ngasi amuk wari anauba amamu puduna lakjare. Wari asi haudringaida wafam amada mayamgi mafamda thamjage. Aikhoigi channel dagi wari ani mayamgi mafamda khudon tamjaragani. Aduna nungsiduna leiramle hairiba wari asi episode 2 thagatchakiba asigi matung wari asi noma kala ka hapcharakani. Amadi THAMOI gi LIKLA hairiba wari asimadi mayamgi mafamda numit khudingi oina khudon tamjaragani. Masida soikhiba ywraklabasu ngak pigani. Mayambu warida pukning singhingjari. Haujik laijare mayamgi damak THAMOI gi LIKLA ahanba saruk. Ayukni koro ipa mahaksu masek manganga loinana Jingyagi marumdagi tarang thoklakli. LIKLA su pukning hakjang changna thauni jari koro mangonda. Talak aduda thongalomdagi makutta khabar ama pairaga ahal oirap tawba nupa amasu changlaklaga mangonduda kakhatuna mangol machidagi moradu chingsinduna famlaga khabar adubu mamai phau yongna thangatuna yengduna leiri. Koro mabu thauni jaduna leiramba machanupidu jum taraba samlangduga haigatcharakpada mapabungsu leirambadu ubada nokmi prapap sangsillarga babung cha puthoraklage ivo hanna ngairabani nei chagi chado thakningbana ipadi ngasaina khawranglabani. LIKLA noklaga o puthorage yam thakjalo diabetes patient ne sa kha ningsingba phaiko aina chini tha oi babung ne hekta hotel de tumina thakchilerame thakte da icha nangbo tha oi babung ne sukta he tha oi se ai loi khangjani ko babung chalo dai cha thoibi nangbo ipa icha gi cha do ngai ngamjre da. LIKLA mapabung da machin du paithoklaga yenglamlaga imungda grongong changkhri. Ibo hel sumacha gi matobu momonok na yengjaraga famen da theliba magi loina bigi photo bu yenglaga mit ki pi ihaurai. Event pisa nangdi nachagi mato uba phangje ko nacha se leisabi phare ne he naraiba onthok na su thikrida ko nachagi kumhai uba phangda nangdi chatkrabani do madu haiduna sentharakliba pirang marik singdu taithok lingai machanupi LIKLA su chakap ama puraga tholaklami. Macha tholakpadagi magi nungai tabadu losankhre. LIKLA na mapabung da cha du pirai. Pabung cha kaino pabung gi hauna bido amu hauraba kapiro pabung gi sa ivo han noklaga hera angau biside ibadi kaigi kaptoiba meta kaino ma paisinki baini kadai cha do dum piro. LIKLA mapagi mawong khanglibani adubu mawada makha samtharudre atopada sat onthoraklaga kay mathin thongsige pabung ibo hal cha du thakna achamba sasido ichana kari chaningliba aigidi iyaida adudi pabung kobi kangsai tawrage hoi thongro pabung su office atoini nangsu college atoini na thengkhini tawdobodo sasat tawthokluro hoi pabung asi hairamduna imung changkhi LIKLA su nakan amaromdana pung mapan tara phauba machanupa hawgatrabaduda mama benudu machagi kada changlaklami. Machanupadi isi sina phamungduda ngarang namidang sekhibai mapi maron khonguptagi kaidagi amata hongdoktana upsanduna phamungda tumli. Benu phamangduda leplaga ngarang sekhibai mapi su hongdi misibo kangkhalsu amata tharamde pungna kayadabu halaiba hai ibungo hawgatlo tabran he aina kaurise hajin kaurabasa khomlaktrabaduda benudu machagi masadu niktuna hodu ami he hawgatlo haibani ne pakhang ariba nangbo napisu theyu yade phangsu phangaroi nangi nawongna tawsina kanai nupina bu yabiraktoiba mama na hajin masadu nomduna hodoraklabada machanupa paridu masadu haipet lengkhatlaktuna upsallambadu longthoraklaga wa ngangning da boy hakamdu amuktang chanthoklaga mamitu tangkhai tamak panglaga nongan baga khongla braima
Sidane aina yum sidane sukani hanjiningdrise. Coffee amatang thaksiladi isase fresh khardi oinise. Benu makhwang metlaga phamangda leptuna macha pari da yenglaga. Ai kaya dunu yengune mase. Natu do lolalo. Ari bagi sebabu tawngamdre imadi. Napagi bu tawgadra. Ari banangi bu tawgadra. Phangdre tasengna hagi ga hairo. Adusu haide. Laikhai ama sengadi imana thinina. Pomnop nopa isa sunatre. IPS officer ni. Saktabu khaithijabe wani. Pari longkhak longna hawat leklaga phamungda makhong yandaduna famlaga mamada nokmi yenglaga machin umjilaga haifetang noktuna. Nupi thibe wafam natradi imagidi atopa topic leramaroi. Boring chure atopa topic change ama tawrase. Ngarangdi khai henjiludana yadre. Coffee do to lemon juice oina semamo. Madu hairam laga fuk hawgatuna bathroom lomda changkhre. Amuksu bathroom lomdagi lauri. Ima saki wadi pangthi thida banida. Nupi mayana tana mandana confirm khangdre namong nupi se. Machagi wadada sauningum lakum tawramba benudu nokthoraklaga. Tanaram doisina. Amok toiba phangdaba ma ihawai wa khakta tare ne ko. Sasar komlau. Office matam ne hengkhini. Napana amuk sauso laurakani ko. Thabak matam nayega naidega na. Imadi warapot ni he. Napana sagi mayai dane ha oirabani. Ngang na benu su machagi kadagi tholaklami. Keso so yimyai kadida mauna aniga wari tawrami. Hoi bema. Noi na tangai fadre hairabani na kamdauni piba tabani aisu. Noi su kanana tabani na. Nang sanasigi belu sigadi kharadi khetnabani. Se si amukta thiyu suraba do yengu. Mauna haduna tada natradi upai leitine khoigidi. Benu su mapuribana wari tawribadu ubada masinda soli. Paisa pientriba khangdewani. Macha nupa ase amukumla aga uradine amuk isau langlarani. Onthokna tankhreida ko. Asita tokpiro haise yadewane. Benu ngang na jakhum lomda yawraktuna machagi champra mai sembiri. Kesona adudi yana rene ko. Yamna kuinadi thamdana bohno. Sat hek halloba noigi su kaidaba aigi su kaidaba. Mauna haduna hoi tada adudi akhoi amu thokhrage. Mauna ha anidu imung lomdagi tholakpani parisu magi kagi balcony da phone da wari tawrambani. Aduda hek ure mauna ha anidu. Noklamba maithong du sat hanjilaga. Bhai thamage. Aishu thabu chanaba amtaro shilukige. Madu hairaga call du kaklaga magi kada chang ami. Aduga phone du laktana phamong lomda langsinki. Aduga khwang metlaga mayadagi sor ama hondoktuna masadu phathajarami. Makhada su mama ibema benuna machagi heimehi semlibadugi manakta mapureba kesodu changsilaklaga mangaktu haipeting khatuna yenglaaga. Siza nasagi pakholai oirini ne. Ngarangi effect natro champrana mahosinduiduwa. Benu sau launa. Oh mane nang nachagi ne pakholoi ni. Moi pabungdi sendoi sana bohonari mauna ha kharaga gaga tawringai nachana kari sori kholi karimte hekne ubiruranu. Keso benu da makhut khudom bidu thillaga yengune masa machin marai kendo waga ngangdana phuraktana ko masa madu haidina benu gi makokta makhut hek thangatlui. Pabo kaino tawriduna hegu phabi gi hairo. Pari na tunglomdagi khangai hairakpani keso macha leplambadida haifet khangladuna lallat tawna. Nateda na magi makokta mirang thuri sai pabungna kanthokpige tawni. Pari dining chair da phamtharaga uhaudeda kem kaide kanthokpidawni mirang nurang kado. Benu su tumin mabukning da soli chope ba hujikti kari sai hanu thangsida irang tawkhoba. Keso su machagi paukhomdida ikai khangde machagi manakta changsilaklaga nakanda phamtharaklaga. Hoine gyan ta dawne dumaina khangan ba ichani
hayengwai ichagisu matam lakidoini. Benu machagi hei mahidu perpa pusilaklaga kalapna dining table du thamlaga. Se ibungo thaksalu ngarangi nisado khara hannaba. Adugane moi sanakhiasu katu karando khitna sa asida ngangbiruranu. Yongmaibu chenbra khangdine. Kesodu magi loina bida mangak tu haipe thangatlaga. Kaino da siza nang ngangiduna kari ni sano. Aduk yamna nating thokhei sauriduna. Isa da haise hayeng masu ikai da naba takpi dambiri ni ne. Pari na hoina lang marasida hamhai drehe. Aisibu murti oina uraba tawrisibo. Madu hairaga lemon juice lamlaga thakpa hawi. Benu sauna chak thira age chatau na thaudo chanakhro. Chum na ne ngangni ngaktre. Wa ka se phairing tureng laktore. Khoi babungi di thabak haibu kaino. Phamcha chadana sendoi chari sina yare. Thabak ka tokthok ukana roi. Kesona hera wa du ikai kai dei bungo nangi side. Mi aisu chokthok haunaba mi gi su kana jagi bai khalaga tawi bani ne. Sibu aina ro moina pibiu lakjaba natro. Adudane aina pabung thabak tokthok tawranu haise. Mi gi mateng do tawda tawni lagana free da su khara tokthok udana. Adudi nate sendoi. Mapa machagi wari de sum sangthanarak lagani marai tanarak lagani khanglaba benu wa du marak thatnaba honarak lami. Chak pukham ani pairaga phat changsilaklaga. Se si amukta ne sanaro se. Wari do kwana tawnaro. Thenge pungse yadrabani. Mapa machagi marai du yena tawraga hobe chak chabadu loinaraduna pari hawgatlaga wash basin duda makut hami. Benuna ibungo horendi thengla anuko ima chabam thapam gane gyan ta deba. Pari makutu tawel amana taithok na hoiba ima nungti gi sumchin pote da. Chale. Benuna phate ni henangbo chalukhige hayune. Pari na o chalukhige. Madu haidana pari sumanglom da thoklaklaga garage dagi magi gari du thaudoraklabada security aduna haina batawda gate chawdu hangi. Gate mapayo bada pari gari gi thongnau de mangak tu haipeli thoraklaga. Horan ai khar thengkani horan khongna handabi thongdo sathanglo. Ai gari lakpa khangnaba nangal to thangatlaga yenglega daba. Madu hairaga gari do speed kanna nelaga thaukhri. Security duna ima sina ingon sida hangdui sidi pakhang ari banana di madugi khumbagi awabdo khangwi ponatre. Wara poni torop sigi khalagane khanga bani ko ai. Somda LIKLA mapa bungadu thengu mamba scooter duda mapa masadu laktuna Imphal college yorabada gari do khamlaga. Isa thoibe changkhro ko. LIKLA no fetawna babung horen di khangan nala uko yarade. Hoine chang. LIKLA su college ke lomda tabli changki mapa su machanupi changkhrabada gari do amuk thaukhri. LIKLA college campus manung da tabli changlakpada nupi ani ahum irang langsinna na moita sinaduna leirambani. LIKLA na tabli changlakli badu urubada nupi amana hairaklami. Hey khaiba mama leire he. Nupi amana kaino masak fazabra ai try ta hoge. Nupi amana amuk kaino he nupa nate tu adagi anga ama niu kamar male luhong khongtanga thanglaga laise khairusi lawe. Nupi amana amu all set nupa na lamdraba. Nupi amana amu yar he nupa da chopisidi masak so phana fazari ne. Nupi amana amu hari cho he kaida fazaiba siwa aingondagi hena fazabi college sidane leiba yaroi. Ai tawgise law yengtama yenguko komphai nungai hangi. Madu haiduna LIKLA tamna makhoi mari du changsilaklaga. Oi nupi amana khumdene isitraba kaidiro maisibo. Nupi amana su hera manu sitaya pote. Nupi amana LIKLA gi mamangda phathachili. LIKLA su sapleptuna tingak leplaga lei. Lambi thalakliba nupi duna khonda hautaba mawongda haira ami. Angang na ikhoina kaurisi tabra tadabra khumjido. Natraga naron thoktabra.
Likla tapna. Ay buro. Nupi ahumdusu liklagi mamangda lepsilaklami aduga fak makhoi maridu noksilaklami. Likladi tingak makhoi maridugi mawongdu hena dum ngakchana na yengli. Nupi amana phajabrai khoisa nana namikup takai yengli do. Phajabraba nangasina ahanba lakpra kolesa. Likla makhoi na tawridu mabu karemnaba usittabani khangi. Saubusu sauninglabani adubu ma taptharaga khumlaklami. Mane ngasi ahanba karakpane. Nupi amana o adu ngasaina khumuyadra amukha leitraso adudi nang aikhoi kanano khangamkhiroine. Aikhoi mari intro tawgese. Aigi mingna Rezia. Nupi amasu khuma ami. Aigina Kanchan. Aduga aigina Sophia. Aigina Miss Pinky. Nang khangi ko. Aikhoi mari sibu namthe aga chatpa ngamba or ngambi. Kanamata college da leiba yarai. Masima angang nang khangjinba phai. Likla karisa khumde thaiduna chatkadabasu makhoi mari duna thachillaga laikhri. Ma hainadabana su kham thenglabani. Kanchanna nang fasem oidina tro. Likla hainada khuma ami. Pinky na oho yam thina nauks ninya de. Aikhoi sa college gi senior ne. Aikhoi sa college da ne beauty queen na ne haina su adum khangnabani. Haidi chapmanana phajabai. Khangani ko angang na. Likla sauning batan natana nongning ba masu faurabani. Masadusu phathajaba oina sormapi amatang hondoklaga nofetong haidaklami. Oh yam nungaire. Chiche hoiga khangnaba phangjabase. Ado ai chatpa yarani ko. Pinky na chalo aikhoi uba khudingi ne nakokto nolaga chatawni ko. Likla wa makha taramda gam lai. Makhoi maridi wa noktuna lehawi. Somdana pari office yoraktuna magi rom changaklaga office chair da famtharaga fine khara yengli. Sir amukta changjarake. Pari fine du hotuna yenglambadu mamai du thangalaklaga thongjel lomda yenglaklami. Makhutta pairiba pen dusu ungduna sana yani chango. Sir aigi ming ibohal. Sir na mafam sida lakpadagi ahanbani unazarise. Sakhang mai khang naza haudre. Thamo suti laurudana. Pari noktuna. Oh khura aigina pari arke pari. Ivohal no fet tawna. Yamna nungaire sir. Sarga khangnajabase. Ado aina changjara ise fine simata sir jingkhaina sargida thambiramu takpiri. Khura aduda hekta thambiramu. Aduga madam latado amukta kaubiramu. Phagani sir. Asi hairamduna ibohal thoki. Ngahaki matungda pari gi kagi thongjinda makoktu lisilaklaga nafet tawna. Sir amukta changjarake yagadro. Pari noklaga. Nesia karamda horaba. Mi mamangda tangai fadabagi kaunabaduna amani. Swaidagadi kaura anu hekit. Hainadre haribako. Lata sunoktuna table mamangda thariba chair da famtharaga. Iyanaga officer oibasidane nene sidine tawthokjari ne. Nate nangbu kai haige nesi kaurakpabo. Nesia ai mamangi oiramiba officer adu magi fine loina check tawjare. Madu corruption na henbagum tawi. Nesida aina haijaninglidi nasen ai leiringaidadi masigumba corruption gi thabakse ai tasengna pamde. Thabakse khara niyam chumna tawba pami. Masida nesina angamba mateng khara panghaningi. Lata di mayanupa na hairiba wadu khoijangdrabani. Adubu ma tumaina taraga mahu puba mino ama noklaga. Hoine iyagibu nesi laisidi tawraga loiredana. Achumba pamba iyani nesine loina khangida. Adudi nesi su amu thokhrage. Thaba khara loisingadaba lehoriye. Nang nesi se. Hoi nesi loisinbiruro. Lata thokhrabada pari mathauda amu onsinkre.
Likla su somda magi classroom phanglabada masadu khangyang hek yangjei. Aduga harauna changjarakpani. Adugadi hek classroom dugi thongjinduda kanano ma hek amuk thengsinari. Ayoyo sireda. Likla mamitu isinduna isu sugatuna makoktu pairaga noi noiduna uisilamba mamitu panglakpadadi mangonda nupa ama chagadugi yenglaga leirambaduda Likla phawramba chainaga khangmang mangkhiduna ikaibo oina phawraklabada masa phawba khangjahauda machindagi khangthok thoki. Sorry. Tielaba wahai matek tu hairam laga ma phatlauna classroom duda changlaktuna second bench da git famthei. Mamituna yengkhiba amada tumina yenglaga masadu phawba sor honba kawkai famli. Nupa da su Likla da nofet yenglami. Tasengna Likla ikaire haiba masu khanglami. Likla gi mawong du haifet yenglamlaga masu classroom dudai thoklaklami. Ngahaki matu nupi amasu class ta changaklaga Likla gi nakanda famtharaklaga. Hello. Aisu sida famgiko ihaba natra. Ikaiba khangduna leiramba Likla nupi duda yenglaga khangai khangjin tawna khumbai. Ha, hoi, yani phamo. Nupi du sa momon tawna Likla da yenglaga. Aigi ming Rima, kaisampa thiam lekai di. Khangnasiko. Likla nofet tawna. Oh, aigi na Likla. Thauban ningombamde. Rima na. Ado aidi college ahanba kabase. Gyan mamibo, nangdi kamdauge. Ai sumathong khangdeda. Ahanba karakpasida. Sopsu sopthokre. Ikaibana siri. Kaidaukhrage haise. Classroom changakpada ahanba oibay mitha ingaida nupa amada thengjalunine. Haima, nadaudi nangsu phajari ne. College ki park tuda Likla ga thengsinnaruba nupa dusu nofet taw mondrang amani. Laimai da hauriba napidu makhutuna su foina Likla gi acting du ningsing nokjari. Dang, kai mondrang no huranba nangna tawridana. Huranba di nangni ne. Huralona da hek jangaktana. Film nungari kanda pumchai chairidana. Nupa dusu noklaga nakanda famtharaklaga. Is ngasidi nupa se maung amanina. Nate Rajesh, kay film no ba? Tho obo lokela na video ga. Rajesh na. He, chatho he. Tuko cheko, oktaba sidi ba. James na. Lemsindaranu ba, maandreba, paktreba. Aseng ba pakti he bai. Nang naga lemsindaba se. Kay lai palaga wasa uge. As, bhai. Wathi tawnu ba adumba nangi oktabai thoramda ayawde ngasi aina nungaijari sidi imagi mamu oidobido hek thingnarubai wanida imai mai dana side oktabana ekhoina tahauba partikena nangna hekta ngantana loningakpai mauneba adaidi I karak tore nangna thenga horo ai chale Rajesh phuk hawatlaga chakhi James su noklaga Rajasthan ba haihawi amuka hena paktre he nupa nang phagi ga khangdabai mawng ni ma su phuk hawatlaga Rajasthan raklaga makhut oiduna Rajesh ki mareng banda kolaktuna imagi mamogdabo kaiming kauge ba aduga amta khangdrida ba fajari ne adi dilaida fasem gi angang ni ba laose class angase horene haifen ming khanghau yab ringse Rajesh ka James ka su wari tawna class sanglakle. Pung kharagi matungda class matam loinarabada magi thokpa hanakhre. Likla ga Rima ga su college gate da leplaga Likla gi mapabu ngaiminari. James na gari thauraga Rajesh na tonglaga gari du thaudorakpada gate da Likla ga Rima ga leplibadu Rajesh su hek urubada. Bhai, ada lepli nupi ani se ubra. James gari du thauna mamai du leithori. Uye, asir na haise, karambano. Mi khara pikpise. Sangu siro, masak se nusiba mari ne. Yai ne, sangu se. Mamang da khamjilu. Tawbadabu nang arabi subject tu di tawrak kanu ko. Is